Mining tabiriba puno putaram naukchari ngasidi anouba numaijin numit ama lakpaga loinana mayamna hangbirakhiba wangsing amade ibirakhiba comment sing ba Paokhum gi video du pudan lakchari adomna hangbirakhiba wangsing amade ibirakhiba comment sing adugi Paokhum gi damakta ngasigi video asibu loi hawutang ming tabiyo ngasi ahanbada lokachariba comment asi hangyambam lanchenba maitena tobirako comment ni bro typing master gi free license knowledge kara share tobiyo hai bro typing master gi free license se developing nation खरगे country खरगे ओइनदि typing master gi कोई free license की अदुम डाउनलोड तौबा याबने Google हाइबा वेबसाइट अदे अदोमना license की हैना सर्च तौबु मतमदा developing nation सिंग की ओइबा कोई license की generate तौनबा की वेबसाइट तो यान हानबदा थेंगनागनि हाइबा वेबसाइट अदु संबिरगा अदोमगी typing master की ID number न अमदि कैप्चा न सिंबा फिल तौबिरकांदा अदुगुंबा license की अदु generate तौरगा सिंगबा यागनि हैना अदोमगी वहां असिगी Paokhum थबजरी Mathangda lokhachariba comment asina withdrawn monis maleko bro gi aim in life video sembagi inspiration oi kibagi journey amadi bro gi id amukda haibiro hai agi aim in life se yam chauba agi ganodi aim di thamjadre yamna society sita yamna impactful oiba adugumba person amakaki oiningi ko aina influencer oirubanina mayamda afaba influence tobungamba adugumba society sida ista Mioiba moini hingtaragadi society da karigumba faba khradang impactfully thabak tobungamba dumba amna tingjang kaijang daba mi amadi oiba paami aduga aigi inspiration oirakibase ai YouTube se ayam matam ngallingai matam dagi hawna dum yengi esinare aduga masdei stay khoigumba ayamna khungangi lamdagi haitare rural area dagi ayamba khungangi lamsing dagi tholakba mi mayam ama life da choba goal ke achieve tobungamba am successful oiba mi oiba ngamba adumba oirakpa mayam si urakanda soidamaki oiningba su phauki aduga video shaming ba su yam ngalingide matam dagi hawna leire amasung ai technology ke mari leinaba mobile phone gumba sum electronic gadgets sing yam pamjarakpa dum angang unide hawna yam pamjare aduna maram oirakanda sigi video shamakpagi lambi sida adum khong thangjale haitare aduga aigi id haitare yadi aigi sengba mingi aina channel se hawpa matamda GORBACHOV aina panjari base aigi mingi aduga aigi laifam sina saiton dagi ne na thamjake mathangda lokhachariba comment asina yaifaba yung khaibam na tawbirakpani Microsoft Office ki latest license ki ahongba mafam amta haibiu hai asi tasengna ai haitare khoi license ki da sumaina ahongba hongdaba haibisidi tasengna thoidokna dugumbadi leidi leite adubu mamangda haikiba dumaina khoi pirated oiba website sing the Google the search to mutam the khoi free license ki gumba adum mayam share to na biyawe Quora gumba application website se sangna kanda mayam dum share to biyawe ko adugumba sing dagi sinabige haraga su yare adu ta sengna thangai sengna license ta hongba asugumba sidi particularly license ta hongna phangba natragana tangba haibase adugumba di thoidokna leite na donggi Paokhum su pijari Mathangda amuk lokhachariba comment asina Ranjit ingthojam na tawbirakuni bro 20k ge manungda leiba camera khwai faba mobile amta haibiro hai ado hojik phawgi oinadi khoi ge Amazon amsung Flipkart su sale leiri ko sidai sida leibi aba lupa lising kun phawgi manung sida hai taragadi iQOO G9s Pro gumba aduga Realme P2 Pro haiba phone sing si yengbe lupa lising kun phawgi manungda masigi budget sidagi khara hantharaga lupa lising crown phawgi range ta aina mayam de am to suggest tawchkiba Samsung की M35 हाइबा फोन सु कैमरा की नमक खलगा दुमक लेबे याबा फोन है मथंग दमुक लौखचरिबा कमेंट सिना तोंबा मैतेना तोबिरपुनी ब्रो YouTube वीडियो थाना बैकग्राउंड विजिट सीन ऑफ तौरगा थंबसे मतौ करमना सेमगनी हाइबदो खंगदी अबता हाइबिरो YouTube से दुम प्ले तौरगा बैकग्राउंड की म्यूजिक से सीन ऑफ तौबा हाइबने बको मसी YouTube की दी प्रीमियम हाई तारे कोई YouTube की प्रीमियम वर्जन कोई की पेड वर्जन हाई तारे द प्रीमियम अकाउंट ना सब्सक्रिप्शन गुम लौद्रगा जे गुम बैक चथोगा बैकग्राउंड द प्ले तौबगी ऑप्शन से यादे अदुना अदुगुम हाइरिबदो अदुम तौबो पामलगदी YouTube की प्रीमियम सब्सक्रिप्शन लौबी बतारे मथंग दमुक तौखचरिबा कमेंट सिना ओके नु हिरेम न तौबिरखनी ब्रो स्मार्ट वॉच द सिम हापगा कॉल तौबा याबा अफबा अमता हाइबियो है हौजिक फाउगी ओइनदि स्मार्ट वॉच दा कोई सिम हापगा कॉल तौबा याबसी मैम अमदि लेखे अदो हंदकता आइना फायरबॉल की स्नैप आइना वीडियो अमसु समजेखिबनि चैनल सिदा अदो सिम जो हापगा कॉल तौबसु यारे अदुगा वीडियो कॉल तौबगी ऑप्शन सु यारे अयाम्बा स्मार्ट वॉच सिंगसी कोई ब्लूटूथ कनेक्शन तौरकांदा फोन दगी कनेक्ट तौरगा फोन तौबनी अदुबु डायरेक्ट पर्टिकुलर सिम हापगा
smart watch to the sim oina hapaga sinaba dumba smart watch di atang Apple Watch kumba lairi aduga kogi Samsung Galaxy Watch kumba di lairi asigumba singdu di ai suggest tawjani de manam di Samsung Galaxy Watch kumba si koi li abada lupa lising traung atra tu ti haura kanda contract ni fu phabu de yori adugumba ama laibagi mahutta smart watch koi Bluetooth connection to ba ba ma lairaga dum Bluetooth ge connection toroga sinabni hena fagani aduga aina hojikta panjakriba koi gi Fireball Snap hariba smart watch asida sidadi and masig matang video da su yam phajana marik chumna panjakrabani masida sim su hape yare aduga smart watch to da camera su yawna maram oraga smart watch to da video call su tawba yaba adugumba smart watch amani haina adong Wahang sigi Paokhum su pijari mathang da muk da khochariba comment si Abinash Wahing bamna to video kuni bro Samsung S22 je sinaba nungaibra iPhone 13 ga kana ne hena nungai gani amta haibiro hai asida hojik ki oina diko Samsung Galaxy S22 ga iPhone 13 ga dumuk yangnaba matamda offer su leiri ko iPhone 13 se rupa lising ni phu ni phuma thoi sai ge ren sida dumuk u phangmane Apple ge phone singi manungda iPhone 13 adum sinaba ya ba hojik matamda su dumuk sinaba yari ba update na chingba sing su sahi ani hum adum update lakhini aduna ani sigi manungda di ai iPhone 13 jine hena fagani haina adongge comment asigi Paokhum pijari mathangda boina Wahing bamna VPN haibisi karino handak net yadaba matamda VPN hablaga net sinaba yawi masi karamna yaribano ina mukta haibiro waina boina Wahing bamna to birakpani khoi VPN haibise khoi gi private hai secure hai tare khoi gi ID gumba internet sinariba singi ko location gumba ID gumba magi history gumba singse uttana tongan ba atopa location atopa server amadagi link to ba hai tare samna hairauda ina hujik internet phone je pairaga ina VPN gi through dagi internet sin matamda aina sinari basi Manipur dagi ni natragana aigi location didene habdo khanghandabada USA gumba dagi hekthon ba natragana Russia gumba dai thon ba dumai tawna country gumba se lana thon ba dugumba sina maram oiraganda khoi sinari ba internet user sigi ID natragana magi data sing se khangba ngamdaba adugumba option amakakni haina thamjage magi technical tamda sang taragadi yamna laikre aduga koigi net thengba matamda VPN hapaga internet sinai se Manipur da samna hairkan da koigi internet se mobile gi internet se ban to matamda valley gi district manga sida thinge adugo hill gi district hinda di internet se yahalle aduna location gumbo off to tawraga natragana VPN sina bataragadi aina paire se valley da gira natragana hill gi district da gira haibedo asage mobile company sing dugi server sing da natraga mogi tech mapam sing du da madugi location du track to bungam drabanina masi healthy gi oram batare haina dumai taro kanda yahan mani hai tare application dugi mating na application du sinaraga mataw sum na sinabani ado tongana VPN sigi matang da VPN ge oppa tongan ba hena khangbini ba natragana masida tongan ba video ama topic sigi matang da semba ya bagi option leiraga di ay mutang madu search tawjaraga mutang khomjan jaraga video semba ya raga di tungda su video ama oina semda bu khana jarake haina hojiki oina de dongge Paokhum si sumaina thamjage mathang da your service lab hai male yamba Poco F6 heavy gaming nungai gadra hoi Poco F6 se game sana ba yam nungai ni lupa lising kun manga swai gi ren sida ma se offer gi matam se su lupa lising amma swai de gi hena tarakte hojiki oina Amazon da Flipkart da sale lakku matam sida su yam offer yam bu phangde maram di masi yam demand oiba mayamna yam pamna phone ama su ore game sana bu su yam nungai ne duga heavy gaming hai se dum khoina sanari ba level si phau da di yara ni ko khoi ge PC gumba console gumba ga di changdam na budi ya da na tawni na mobile phone da sana ba se dugo yam phajana smooth oina dum game sana ba nungai ba phone ama soidana maki oigani haina dong ge comment si Paokhum su pijari mathang da muk da khosari sina XG Nadu hai mala now ibungo GB hojikan se mobile online dagi leibu se big sale oiro normal da oiro cash on delivery ya daba jala aduga tha ani gumba leiraga da phone afaba under 10k 15k 20k 25k sumaina video semo hana su semasu anouba mayam tholakpani na hoi ahan bada koigi yaman hangbirei base koigi hujikka matamda Flipkart ta su oisno Amazon da oisno ko yi sale gi matam sidais cash on delivery yadri se masi hana di yaramni koigi courier partner kharaga toroga maina yaram mani adu Manipur se laibak si thibadagi koigi Manipur da juji thoriba irang sina maram oiraga courier servicing se ayamba hoji matam sida service fazana function fazana tawdaba aduga oi posting shipment taro kana pending adum leiba koi Guwahati ga yora kana return tawkiba return matom to automatic return tawkiba ga dum yawba mayam na thingna biramgani sumain toroga maram khara si leibina maram orga Manipur gi oina di cash on delivery sti yade aduba atopa mafam sing da di
cash on delivery se ya ekoi pot se leiraga yum da yora matam da koi ni sana check tawjaraga pot se chumni lale haiba si yenga matungda kogi paisa pi base adumuk yai aduga makata namu haibire iba 10k 20 15k 20k gi matungda afaba matam ge video sembiro haibase hoi ai soidana maki masi semnaba hontnajage maramdi ano ba tha khudingi phone kya no launch tawni na matam amada tha amani gi mamangda afaba phone oiramaga su madudagi hena phone afaba launch tawpasu yawi aduga anouba phone launch tawraga su hojiki matam sidaisda anouba oijaraga su sanadaba features sing do phattaba dum phone do leiru matam da kanaroi da pasu dum yawi aduna ai matam gi haireba video sing ase sembangamna honajarake warbasu wana ming tabiri basinga matam kharadang adum ngaibiu matam gi oiba video sing yang bira bagi damakta channel asi su subscribe tawdraga di channel asi su subscribe to sing haiduna no lokchari makhada mu haibire ibuse DKS khunna na ibirameko yamba nanaw gainom ta haijage Amazon gi offer chawna piriba moina sigi piriba matam sida swaida leiba chouba mobile yonpham sing kunam oina mijo half landline store hairiba sing asida su offer gi price se khara kenazara su sumak offer tarokpa yabagi oithokpa leibra hai ko hanbada adug ani subada direct full payment tawraga Amazon na piriba offer du gi price ta EMI da adumak loba yagadra Amazon dagi haibase khangjaning hai ahan bagi Paokhum sida hujiki matamda Amazon amasung Flipkart ta offer piba sumaina sida palaiba mijo haba amasung lanlai magumba store singda offer phanggadra haibase hoi offer soidana maki phangani adubo bagi Amazon gumba Flipkart gumba ga changdamna ba yaba mong dadi ka hena khoi offer se chang manana di phangroi manam di Amazon gumba Flipkart gumba haibase yam chawba platform amani masida nongmada khoi phone sing je thousands of lakh tabo yolongani sell gi matam de duna mokhoina company sing de gi bulk ta order laura kan da company sing de gi mokhoi ga collaboration tor ga yor manina mokhoi da offer piri bodo company de gi marak gi retailer wholesaler gi adu gumba marak ki charges me am do yaw da bi da direct sell to bunina offer sem chaw song na pi bangam me adu bo haiba sida panbira iba mijo hap kumba lanlai magumba sungba store sing je mokhoi su company dagi through dagi natragana company gi link dagi mokoina order se bulk ta lobuni na ko soidan maki mokoi da su discount natragana discounted price ta mokoi su hong na di soidana phangba ngambani na khara di dum offer pirakani dubu Amazon gumba Flipkart gumba ga di sangdam na baya ba mong da sang mana na di offer pirak mangamoy aduga makhata na mo hairaiba direct full payment taw draga su Amazon da piriba offer du da price da EMI da dumak loba yagadra haise hoi direct full payment sung taw dana adom na credit card gumba leiba taragadi paisa amata bidana phone se leira kanda adongi paisa sing do tha gi tha amagi ahumgi alik pida ko ado tha taruk ke mapan gi chahi amagi dum lei asmai tawna EMI da PPI adubu credit card natragadi EMI gi option se leite aduga credit card natabida EMI gi option ama haijaba taragadi Amazon gi na Amazon Pay Later hairiba sidagi lobiyai natragana Flipkart ki Pay Later haina lei hairiba sidagi lobiyai adongi account adu Amazon ki Pay Later activate tobra natragana Flipkart ki Pay Later activate tobra haibase adongi account section da changbiraga Pay Later haidu da changbiraga kanda adomna click torga adongi damakta leiram taragadi adongi credit limit tu policy 10 dagi horoga 35 kunthra adongi account di matung ina paisa si kenana adum credit limit pirakani madugi manung da leiba pot adum toina EMI da leiba yai hena adugi Paokhum su pizari mathangda amu lokhachariba comment se sagar laisram na tobirakpane bro Pixel 8 versus S23 FE ga karambana hena fabage hai ko oi Pixel 8 haiba phone se Google Pixel se mayamna di am bam nei hoi camera so dumak chang ma da senge ado performance ki matang da di amna ka hena faba phone di oi de ko mo ko hitting issue su yam lei aduga aigi oina di aigi suggestion da ko gi affordable su oiba maman su hongba aduga koina pame ba thaba khudi ma camera su sengba phone su software su nungai ba aduga faba brand am su oiba Samsung Galaxy S23 FE se machine hena fagani hujiki offer gi matamda Amazon da su Flipkart da su 29999 leibani aduda credit card kumba gi hapsan taragadi lupa lising ani natragana amaga cham yang chani yang kai fawba offer la hujiki matam sta leiba ba faba phone ama soina namki oi hena domgi Paokhum su pizari mathangda Kingston singna to bire ni bro phone charge tongna call or net sinaba phone battery sokadra amta haibiro aduga Snapdragon gi chip se generation 1 generation 2 na lai ise kui kamai tawbano haina hana di sumaina hairam dabra hai hoi ahan bada hangbirei base koi gi phone je charge tawna call tawba aduga internet sinaba se koi gi phone gi battery da soidana maki di sangsitna matam sang tawrak patara gadi
asokpa som khudam lakani masigi matang da su ai video amasu mamangjo na ai channel da sema ka na battery charge taw na sinabagi matang da battery gi matang da ai video ma hakat chai khabane hena kupa marol khangbi na bi na makta channel da page sangbiraga video du yengbiro aduga makha da na hangbirai ba Snapdragon gi generation 1 2 haina la ise hoi hana la amde hana di Snapdragon 888 series ada 865 kaina mathang la amade gi sum maming ne masidi processor sing dudi matam gi oina upgrade adumak tawre aduga sumna ta gi maming si ta khara khajik hongdo hongjin tawbune haina dong gi comment si gi pakhum su pijari mathang da mu lokha chariba comment se Faruk na tawbirakune bro hojiki matam si da 30k gi manung da leiba Samsung amadi Samsung dagi su hena faba leibe aba phone amta haibiro bro gi video matam pumbada ngaijari hai Oi hojiki matam sida Samsung gi oina leibe aba phone di aina hojikta su panjakre ko Samsung Galaxy S23 Pen Edition hai phone si am phare aduga ma se dum sinabe aba nungai ba phone ma ore masidagi kara kajik hapchin biraga adomgi price range to budget to kitang extend to ba kogi stress to ba ya ga do oiraga di S23 Pen Edition yaudabi da S23 hai ba se 35000 swagi sen tang sida phangbane madugi phone do ita ga di amuk hena fare ko aduga 30000 gi range sida hojiki matam sida leibe aba phone hai taragadi OnePlus Note 4 se adumak khoi mayam issue lei problem lei haina basida mayam sina leiba kina bagi wani phone yam phaba phone ne aduga Motorola gi Moto H30 Pro se 50 Pro se masi ju dum leibe aba phone hai riba phone ahum si manung da oina dum yengbina bai da mak da dum comment se ke Paokhum su pijari mathang da amuk tawirei base chongba sarang temna tobirakpani matam kuina dagi lepuraba Q&A gi video amuk horani khanbada yam nungai jai nungai ba haujai kenomtang hangjage madudi haujik puthokliba Samsung gi S series Galaxy Ultra nataba Samsung gi atai phone kudimo camera gi style design loina manari basibu kariguno haibiro aduga friend live oina Q&A tawbasu yamna nungai khara toina tawse hai hoi ai question answer gi sigi video series si ai matam sangna lepsar ure chahi mu khara hena hai tare ko irang si horok padai bai dagi ni na khanjai adagi lepo buduna ngasi amuk hauri basina makha tara pani masigi mamang de episode 72 video muti ai samjakre aduga ngasi amu resume tawjar pani adu sidagi di matung da mu lep tana hona jage aduga Samsung gi ko phone design sing de ayamana masi khoi ge cost cutting ni hai batare khoi ge company singina phone ge no design ama puthokpa aduga adugumba no technology ma hapsan ba haipse company singam research and development R&D tawwa mayamna pamgadra pamoidra madugi design trend do mayam bu launch tawraga pamdraga di kai bagi adu mayam leibani ko hana gi mayamna pamnari ba design do adum continue tawba haipse company gi damakta diam profitable oibani na adumaina tawbani aduga live oina tharaga Q&A tawbai matang se masisu ai soidana maki ai Saturday Sunday numisimadi Q&A gi video sima leirabani na atopa Monday dagina Saturday si bogi marakta tanja saba sing dai soidana maki live adumak tawjare ke matam du da su mayam hangbining ba masung khangbining ba wari sauning ba leida sing do comment tawbiraga khudakta mayam gi Paokhum pina bu khana jage ana adumi comment asi Paokhum su pijari mathangda lokachariba comment asina Nandakumar Laishram haiduni ko Bro chahi kharagi mamangda processor Snapdragon asi yamna phaurami ado new processor MediaTek tholakpadagi Antutu score se MediaTek na heli se karigi no hai masi matam kharagi mamangda di hoi Snapdragon processor se yam maming chalami mayam yam pamnarami ado hojikti amu hoigi MediaTek ke processor Dimensity gumba processor sing se koi tholai adu masidaista MediaTek na heli Snapdragon na heli haibagi laite samna haibada Snapdragon 888 ka MediaTek Dimensity gi 9000 ka ani se sangdam no tamda soidan maki performance ta the core chipset sige ma ye performance ki matang di matam da MediaTek na dum hengani adu MediaTek Dimensity 9000 da ge amuk Snapdragon gi oiba hojiki matam da tholaiba 8 generation 3 gumba anouba 4 nanometer da 3 nanometer da base oiba sum processor ga mu changdam na matam da Snapdragon na muk heli aduga hojik su Snapdragon hariba processor sing asi amna heavy performance gaming performance gumba gi damakta hojik ki matam da su amna mak phariba adumba processor amasu oire masi matam gi market share haiba tare hojik ki matam da Snapdragon yauba sina hena sinaribra natragana brand sing sina company sing sina ayamba phone launch to matam da Snapdragon gi processor sina daba natragana MediaTek gi sina ba sigi matungina market share si capture to busi matungina company sing sigi performance ta hena fare natragana fatti haina mayamna khanmane dubo processor gi oina di hariba company ani makse adum afaba company ngaktani Snapdragon su hojiki matam da sina ba afaba processor oiri aduga MediaTek hariba company si su Snapdragon processor ka competition to ngamba adumba afam makhalgi processor company amani haina adongi company sigi Paokhum su pijari masini ngasigi oina di mayamna
hangbirakhiba mamangi Sunday gi video aduda comment tawbirakhiba amadi wahang hangbirakhiba comment ayamba loinamak lokhatcherabani aduga tungda su adomna comment tawbiningba adomna hangbiningba technology gi matangda mobile phone singi matangda hangbiningba amasung khangbiningba wahang sing lairagadi ngasigi video gi comment section da sung soy dana ibiramu adom gi wahang sing amadi comment sing adu mathangi Sunday numit amada mu adom gi Paokhum sing loinana uduna lakna ba hontnajage karigumba adomna channel asibu subscribe tawdribo oragadi channel asibu subscribe tawsan biramu loinana video asibu su adom gi khangna chanaba sing da share tawduna channel asibu hena mai pakpa masung tungda su sugumba lepa leitana Q&A amadi makhal makha kya ki video sing thagatpa ngamna hotnabada mateng pangbiyo ngasigi oinadi video si matang asida losinjari tungda anouba video amada amuk thengnarasi